ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯍꯦꯟꯕꯤ ꯅꯨꯔꯩꯒꯤ ꯚꯨꯠ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯨꯔꯩ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯄꯥꯈꯪ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯂꯦꯡꯖꯨꯝꯗ ꯄꯨꯟꯅ ꯍꯥꯏꯊꯗꯨꯅ ꯁꯖꯤ ꯈꯣꯡꯊꯥꯡ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯄꯥꯈꯪ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯀꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯇꯥ ꯊꯧꯕ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯊꯧꯕ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯁꯨꯝ ꯐꯝꯃꯝꯕꯅꯤ꯫ ꯃꯥꯟꯗꯦꯗ ꯇꯥ ꯊꯧꯕ꯫ ꯅꯨꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯨꯔꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯤ ꯈꯪꯅꯕ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯁꯨꯝ ꯍꯧꯏ꯫ ꯑꯩꯈꯣꯏꯒꯨꯝꯕꯗꯗꯤ ꯅꯣꯡꯃꯇ ꯂꯛꯅꯔꯛꯇꯦ ꯅꯪ ꯑꯃ꯫ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯂꯥꯡꯁꯤꯟꯈꯤꯗꯨꯅ ꯑꯁꯥꯎꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦ ꯅꯨꯔꯩ ꯃꯥꯒꯤ ꯁꯛꯂꯣꯟ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯇꯥ ꯄꯥꯔꯤ? ꯄꯥꯔꯤꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯈꯠꯄꯒ ꯊꯧꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯥꯔꯦꯕ ꯏꯇꯥꯎ, ꯇꯣꯛꯑꯁꯦ, ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯅꯔꯛꯑꯗꯧꯅꯤ꯫ ꯄꯥꯔꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯔꯩ, ꯅꯣꯏ ꯇꯥ ꯄꯥꯔꯤꯅ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦꯍꯦ꯫ ꯅꯨꯔꯩ ꯊꯧꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯣꯛꯂꯒ ꯀꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯔꯩ ꯐꯨꯡꯒꯥꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜ ꯇꯧꯏ꯫ ꯐꯖꯈ꯭ꯔꯕꯤ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯖꯕꯒꯁꯨ ꯁꯥꯏ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯅꯨꯔꯩ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯒꯅꯦꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯔꯩ ꯎꯪꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯔꯩꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯔꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯎꯪꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯎꯪꯗꯅ ꯂꯩꯔꯗꯤ? ꯅꯨꯔꯩ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯃꯥꯅ ꯈꯪꯒꯗꯕ ꯋꯥ ꯅꯠꯇꯦ, ꯆꯒꯠ ꯆꯒꯠ ꯌꯥꯝ ꯍꯪꯉꯛꯀꯅꯨ ꯏꯃꯥ꯫ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯊꯤꯔꯒꯦ꯫ ꯑꯩꯗꯤ ꯆꯥꯔꯔꯣꯏ, ꯏꯃꯥ ꯅꯊꯟꯗ ꯆꯥꯔꯣ꯫ ꯊꯣꯏꯅꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯉꯁꯤ ꯉꯔꯥꯡꯗ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯆꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯂꯣꯏ? ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯑꯗꯨꯝ ꯊꯤꯔꯒꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯆꯪꯉꯒꯦ, ꯏꯃꯥ ꯅꯊꯟꯗ ꯊꯤꯔꯒ ꯆꯥꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯔꯩ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗꯒꯤ꯫ ꯊꯣꯏꯅꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ? ꯏꯃꯥꯅ ꯅꯪꯕꯨ ꯅꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯤꯊꯣꯛꯅ ꯌꯣꯛꯂꯨꯕꯅꯅꯤꯀꯣ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯏꯃꯥꯅ ꯂꯥꯟꯕꯅꯤ, ꯏꯃꯥꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯑꯣꯛꯀꯗꯕ ꯆꯥꯡ ꯑꯗꯨꯗ ꯀꯣꯊꯣꯛꯂꯒ ꯃꯕꯨꯛ ꯊꯟꯕꯣꯏ ꯊꯟꯗꯕꯣꯏ ꯐꯨꯐꯥ ꯐꯨꯐꯥ ꯀꯥꯝꯗꯨꯅ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯄꯥꯔꯤꯒ ꯄꯨꯟꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏ꯫ ꯃꯈꯣꯡ ꯃꯈꯨꯠꯇ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯦ꯫ ꯇꯟꯖꯥꯅ ꯆꯥꯔꯤꯁꯨ ꯅꯨꯔꯩꯁꯨ ꯂꯧꯕꯨꯛ ꯂꯣꯝꯗ ꯀꯨꯝꯂꯛꯏ꯫ ꯀꯩꯗꯧꯕ ꯀꯨꯝꯂꯛꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯊꯧꯕ ꯅꯨꯔꯩ ꯎꯕꯗ ꯄꯥꯔꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ, ꯑꯩꯅ ꯍꯩꯅꯈꯤꯗ꯭ꯔꯕ꯫ ꯄꯥꯔꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯅꯨꯔꯩꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯤ ꯑꯉꯥꯡ ꯆꯨꯝꯅꯁꯨ ꯂꯝꯕꯤ ꯆꯠꯆꯕꯁꯤꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯑꯁ ꯍꯩꯅꯗꯦ ꯌꯥꯝꯅ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯩ ꯏꯍꯩ ꯍꯩꯅꯗꯦꯕ꯫ ꯏꯁ ꯏꯕꯨꯡꯉꯣ, ꯅꯣꯏ ꯇꯝꯐꯥꯗꯒꯤꯗꯤ ꯅꯨꯔꯩꯁꯤꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯊꯧꯕ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ, ꯆꯥꯡꯗꯝꯅꯔꯛꯀꯅꯨ, ꯍꯩꯅꯗꯦ꯫ ꯃꯥꯗꯤꯅꯦ ꯑꯩꯈꯣꯏ ꯇꯝꯐꯥꯒꯤ ꯈꯣꯡꯕꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯏꯕꯨꯡꯉꯣ꯫ ꯆꯠꯁꯤ ꯂꯥꯎ, ꯀꯥꯟꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯏꯔꯥꯡ ꯍꯩꯕꯤ ꯅꯨꯄꯤꯅꯤ, ꯁꯛꯇ ꯆꯨꯗ ꯍꯦꯟꯕꯤꯅꯤ, ꯑꯎꯕ ꯈꯣꯏꯃꯨꯁꯤꯡꯒꯤ ꯀꯂꯛꯅꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯃꯐꯝꯗꯗꯤ ꯂꯩꯔꯥꯡ ꯅꯥꯇꯣꯟ ꯆꯥꯕꯤꯒꯨꯝꯅ ꯈꯟꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯔꯩ ꯊꯧꯕꯕꯨ ꯊꯠꯇꯨꯅ ꯀꯧꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯀꯩꯅꯣ ꯇꯥ ꯊꯧꯕ, ꯑꯗꯨꯛ ꯊꯨꯅ ꯆꯠꯂꯤꯗꯨꯕꯣ? ꯂꯝꯕꯤꯗ ꯀꯅꯥꯅꯒ ꯇꯥꯟꯅꯔꯛꯄ ꯌꯥꯎꯒꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯟꯅꯩ, ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯇꯥ ꯄꯥꯔꯤ, ꯀꯩꯅꯣ ꯇꯥ ꯊꯧꯕꯁꯤ ꯏꯁꯥꯎ ꯁꯥꯎꯅ ꯎꯏ꯫ ꯇꯥ ꯄꯥꯔꯤꯅꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯔꯨꯔꯒꯦ? ꯄꯥꯔꯤꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯃꯥꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤꯅꯤ꯫ ꯄꯥꯔꯤ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯀꯥꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯅꯨꯔꯩꯗ ꯁꯪꯇꯣꯛꯂꯒ ꯌꯦꯡꯂꯗꯨꯅ ꯅꯨꯔꯩꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯨꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯔꯩ ꯊꯧꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯄꯥꯝꯕꯣꯝꯗꯨ ꯅꯥꯟꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦ,
ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯝꯇ ꯈꯪꯗꯕꯁꯤꯕꯣ? ꯑꯗꯨꯕꯨꯗꯤ ꯑꯩ ꯅꯨꯔꯩ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯊꯧꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯝꯐꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯐꯝꯃꯤ. ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯁꯠ ꯁꯠ ꯊꯣꯛꯂꯛꯑꯣꯏꯗꯕꯅꯤ. ꯐꯠ ꯊꯣꯔꯛꯑꯝꯃꯅꯤ ꯑꯗꯨꯒ ꯇꯥꯆꯧ ꯎꯅꯤ, ꯂꯩꯀꯥꯏ ꯃꯤ ꯎꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯧꯔꯝꯃꯒ ꯐꯠ ꯆꯪꯈꯤꯗꯣꯏꯅꯤ. ꯌꯨꯝꯗ ꯄꯨꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏꯗꯕꯅꯤ. ꯑꯁꯨꯝꯅ ꯊꯧꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯇꯝꯐꯥ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯑꯩꯕꯨ ꯉꯥꯏꯕꯤꯕ? ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯔꯝꯂꯦꯗ. ꯐꯥꯒꯤ ꯇꯧꯅ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯊꯧꯕ ꯃꯃꯥꯏ ꯐꯠ ꯅꯣꯡꯈꯠꯂꯛꯇꯨꯅ ꯇꯝꯐꯥꯅ ꯄꯥꯏꯔꯤꯕ ꯁꯅꯥꯕꯨꯟꯗꯨ ꯃꯨꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯁꯤꯒꯤ ꯁꯅꯥꯕꯨꯟꯁꯤꯗ ꯁꯤꯗ ꯂꯪꯊꯈ꯭ꯔꯒꯦꯗ. ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯪꯊꯈ꯭ꯔꯒꯦ. ꯑꯗꯨꯒ ꯄꯦꯜꯂꯗꯕꯅꯤ ꯑꯩ. ꯇꯝꯐꯥ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯂꯪꯊꯧ ꯂꯪꯊꯧ. ꯂꯪꯊꯧꯑꯣꯕ. ꯅꯪ ꯈꯨꯜꯍꯟꯒꯦ ꯈꯪꯅꯤ. ꯂꯪꯊꯧꯑꯣ. ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅ ꯊꯦꯡꯅ ꯊꯣꯔꯛꯑꯣ ꯍꯥꯏꯒꯦ? ꯇꯥꯆꯧꯅ ꯉꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯁꯣꯛꯎꯆꯣꯅ ꯍꯥꯏꯕꯩꯅꯤ. ꯑꯗꯩꯗꯤ ꯅꯣꯏ ꯇꯥꯆꯧꯗꯨꯁꯨ ꯁꯨꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ. ꯇꯝꯐꯥ ꯊꯧꯕꯒꯤ ꯃꯈꯨꯠꯇꯒꯤ ꯁꯅꯥꯕꯨꯟꯗꯨ ꯃꯨꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯈ꯭ꯔꯦ. ꯊꯧꯕꯁꯨ ꯇꯝꯐꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥ ꯍꯥꯏꯔꯤ. ꯅꯪ ꯌꯥꯝ ꯊꯨꯔꯕ꯭ꯔꯕ? ꯍꯥ? ꯊꯦꯡꯉꯩꯁꯨ ꯊꯣꯔꯛꯑꯒ ꯍꯥꯏꯔꯨꯔꯒ ꯇꯥꯆꯧ ꯀꯩꯅꯣ ꯈꯪꯗꯦꯕ. ꯇꯥꯆꯧ ꯂꯩꯔꯒ ꯀꯃꯥꯏ ꯊꯣꯔꯛꯇꯣꯏꯅꯣ? ꯑꯗꯨꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤ. ꯅꯣꯏ ꯇꯥꯆꯧꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ. ꯆꯦꯜꯂꯗꯤ ꯅꯠꯇ꯭ꯔꯣ? ꯇꯝꯐꯥ ꯏꯁꯤꯡꯗꯣ ꯁꯣꯛꯀꯠꯂꯛꯂꯒ ꯀꯥꯔꯛꯂꯦ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ. ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥ ꯊꯧꯕ. ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ. ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯖꯔꯛꯂꯗꯕꯅꯤ. ꯊꯧꯕ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ. ꯇꯥꯅꯕ ꯋꯥꯏꯌꯦ. ꯈꯔ ꯇꯞꯅ ꯆꯠꯂꯨ. ꯀꯩꯅꯣ ꯈꯪꯗꯦ. ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯇꯥꯟꯅꯕꯁꯤꯗ ꯍꯦꯛ ꯍꯦꯜꯂꯦ. ꯇꯝꯐꯥ ꯅꯣꯛꯂꯒ ꯊꯧꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣ ꯉꯁꯤꯒꯤꯗꯤ ꯆꯪꯉꯒꯦ. ꯊꯦꯡꯉꯦ. ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯈꯨꯜꯒꯤ ꯁꯤꯡꯖꯨ ꯄꯣꯐꯝꯗ ꯂꯥꯛꯑꯣ. ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯁꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯔꯩꯁꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯔꯩꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯊꯧꯕ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯩꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯇꯝꯐꯥꯗ ꯌꯦꯡꯉꯤ. ꯇꯝꯐꯥꯁꯨ ꯅꯨꯔꯩꯗ ꯌꯦꯡꯉꯤ. ꯊꯧꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ. ꯀꯩꯅꯣ ꯏꯕꯦꯝꯃ? ꯅꯪꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯑꯩ ꯁꯨꯝ ꯄꯥꯟꯅꯔ ꯂꯩꯔꯤꯁꯦ. ꯇꯝꯐꯥꯁꯤꯅꯦ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯗꯣ. ꯅꯅꯝꯃꯅꯤ. ꯉꯁꯤꯗꯒꯤ ꯈꯪꯖꯜꯂꯣ. ꯌꯥꯔꯦ ꯇꯝꯐꯥ, ꯆꯠꯂꯨ ꯂꯥꯛꯑꯣ. ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ. ꯅꯨꯔꯩ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯅꯨꯔꯩ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯔꯛꯏ. ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯅꯨꯔꯩꯅ ꯊꯣꯛꯈꯤꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯁꯨ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯎꯍꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯤ ꯇꯧꯗꯦ. ꯁꯣꯝꯗꯅ ꯅꯨꯔꯩ ꯋꯥꯄꯟ ꯃꯅꯥꯛ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯍꯥꯟꯅ ꯄꯥꯡꯊꯣꯛꯎꯆꯣ. ꯑꯗꯨꯒ ꯑꯩꯅ ꯈꯪꯅ ꯅꯣꯏꯒꯤ ꯆꯥꯛ ꯊꯥꯛꯄꯤꯒꯅꯤ. ꯆꯠꯂꯣ. ꯁꯣꯝꯗꯅ ꯇꯝꯐꯥ ꯐꯃꯨꯡ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯇꯨꯝꯂꯤꯕ. ꯐꯃꯨꯡ ꯃꯅꯥꯛꯇ ꯕꯣꯗꯣꯟ ꯑꯃ ꯃꯨꯁꯤ ꯃꯨꯁꯤꯗꯤ ꯊꯥꯜꯂꯤ. ꯈꯪꯍꯧꯗꯦ ꯁꯥꯍꯨꯝ 나ꯏꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯐꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯕꯣꯗꯣꯟ ꯑꯗꯨ ꯃꯨꯊꯠꯈ꯭ꯔꯦ. ꯇꯝꯐꯥꯁꯨ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ. ꯇꯝꯐꯥꯅ ꯏꯁ ꯀꯩꯅꯣ ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛ ꯆꯪꯈꯠꯂꯨꯈꯤꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯌꯥꯔꯦꯗ ꯆꯪꯈꯠꯂꯔꯣꯏꯒꯦ. ꯀꯨꯝꯊꯕ ꯌꯥꯝ ꯇꯜꯂꯤ. ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯜ ꯇꯥꯔꯛꯏ. ꯇꯝꯐꯥꯗꯣ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯅꯅꯕ ꯍꯣꯠꯅꯩ. ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ? ꯃꯤ ꯋꯥꯔꯤ ꯁꯥꯕꯗꯧꯅꯁꯨ ꯇꯧꯏ. ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯕꯨ ꯀꯧꯊꯣꯛꯏ. ꯕꯦꯝꯃ, ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ. ꯅꯃꯥꯕꯣꯛꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯑꯍꯤꯡ ꯂꯦꯛꯍꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ. ꯊꯣꯔꯛꯑꯣ. ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯇꯝꯐꯥ ꯃꯪꯂꯥ ꯍꯥꯔ ꯈꯟꯗꯨꯅ ꯂꯩ. ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ. ꯕꯦꯝꯃ, ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ? ꯊꯣꯔꯛꯑꯣ. ꯍꯟꯗꯛꯃꯨꯛꯇꯤ ꯇꯝꯐꯥ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨꯗꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ. ꯃꯥꯅ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯤ ꯈꯔ ꯆꯦꯟꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯒꯨꯝꯅꯁꯨ ꯃꯁꯥꯗ ꯇꯧꯏ. ꯀꯩꯅꯣ? ꯑꯩꯕꯨ ꯃꯪꯂꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯧꯈꯤꯕꯗꯣ? ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯀꯤꯕ ꯐꯥꯎꯔꯛꯂꯗꯨꯅ ꯊꯣꯡꯗꯨ ꯒꯝꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ. ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯊꯔꯣꯅ ꯍꯥꯏ ꯇꯝꯐꯥ, ꯀꯩꯗꯧꯔꯦ?
ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯎꯔꯤꯕꯣ ꯅꯪꯕꯣ? ꯊꯣꯛꯇꯤꯌꯦ ꯏꯃꯥ. ꯃꯄꯥꯟꯗ ꯃꯤ ꯈꯔ ꯋꯥ ꯉꯥꯡꯅꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯅꯤ. ꯑꯗꯨꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯊꯔꯣꯁꯨ ꯄꯥꯈꯠꯅ, ꯍꯩ, ꯅꯪꯗꯤ ꯀꯩꯗꯧꯕ ꯊꯣꯛꯎꯔꯤꯕ ꯅꯊꯟꯇ? ꯏꯃꯥꯕꯨ ꯍꯧꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯍꯤꯡꯗ ꯃꯄꯥꯟꯗ ꯅꯊꯟꯇ ꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯅꯕꯨꯡꯅ ꯏꯃꯥꯔ ꯑꯃ ꯍꯧꯗꯣꯔꯛꯑꯒ ꯊꯣꯛꯀꯗꯕꯅꯤ. ꯊꯣꯛꯄ ꯇꯥꯔꯕꯁꯨ, ꯈꯪꯉꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯂꯪꯕꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ. ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇ ꯅꯣꯏꯗꯨꯅ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯍꯤꯡꯁꯤꯗ ꯅꯕꯥꯅꯤꯅ ꯇꯨꯝꯒꯤꯗꯦ ꯍꯥꯏꯗꯗꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯇꯝꯐꯥ ꯃꯕꯨꯡꯗ ꯄꯥꯈꯠꯅ ꯇꯝꯂꯛꯏ. ꯊꯥꯆꯧ, ꯍꯧꯖꯤꯛꯇ ꯃꯥꯡꯒꯣꯟꯗꯅꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥꯕꯣꯛꯇꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯤ ꯊꯣꯛꯂꯛꯎ ꯍꯥꯏꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯅꯤ ꯀꯧꯔꯛꯄ. ꯑꯗꯨꯗ ꯑꯩꯁꯨ ꯏꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯣꯛꯎꯕꯅꯤ. ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯄꯥꯈꯠꯅ, ꯀꯔꯤ? ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ? ꯃꯥꯂꯪꯕ, ꯆꯠꯂꯨ. ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯈꯤꯇ ꯄꯨꯊꯣꯔꯛꯎ. ꯏꯃꯨꯡꯁꯦ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯁꯤ. ꯑꯁ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯕ. ꯃꯪ ꯍꯥꯐꯠꯇꯕ ꯃꯪꯕꯨ ꯑꯣꯏꯔꯝꯒꯅꯤ. ꯀꯤꯗ ꯀꯤꯔꯒ ꯏꯃꯥꯒ ꯇꯨꯝꯃꯨ ꯏꯆꯟ. ꯑꯗꯨꯝꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨꯅꯦꯍꯦ, ꯇꯧꯍꯩꯗꯦ. ꯑꯗꯨꯝꯅ ꯇꯧ. ꯆꯠꯂꯣ ꯆꯠꯂꯣ. ꯈꯤꯇ ꯑꯣꯛꯊꯣꯛꯁꯤ. ꯃꯥꯂꯪꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯂꯨꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯑꯣꯛꯊꯣꯛꯂꯦ. ꯇꯝꯐꯥꯁꯨ ꯀꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯈ꯭ꯔꯦ. ꯁꯣꯝꯗ ꯅꯨꯔꯩ ꯃꯥꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ. ꯂꯥꯞꯇꯛꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗ ꯃꯁꯥꯗꯨ ꯑꯀꯤ ꯑꯈꯪ ꯐꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯥꯟꯊꯖꯩ. ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗꯕ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ, ꯅꯪꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯂꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ. ꯀꯗꯥꯏ? ꯅꯨꯔꯩ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯕꯣꯛ ꯈꯔꯗꯨ ꯆꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯦ, ꯁꯤꯗ ꯂꯩꯔꯦ. ꯆꯠꯂꯣ ꯆꯣ. ꯁꯤ ꯆꯥꯔꯒ ꯅꯁꯛꯇꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯅꯨꯔꯩꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯚꯨꯠ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ. ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯥꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯚꯨꯠ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ. ꯅꯨꯔꯩ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ. ꯀꯜꯂꯤꯅꯦ ꯑꯩꯅ ꯂꯥꯎꯔꯤꯁꯦ. ꯏꯃꯥ ꯇꯥꯔꯝꯕ ꯇꯣꯛꯇꯥꯔꯤ. ꯚꯨꯠꯁꯤꯡꯁꯦ ꯑꯩꯅ ꯀꯤꯕ ꯃꯥꯟꯈ꯭ꯔꯅꯤ. ꯃꯣꯏꯅ ꯍꯦꯟꯖꯜꯂꯛꯇꯅꯕ ꯍꯥꯏꯔꯒꯦ. ꯍꯦ ꯚꯨꯠ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ. ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯍꯌꯦꯡꯁꯨ ꯑꯩꯅ ꯅꯣꯏꯕꯨ ꯀꯧꯔꯛꯀꯅꯤ. ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯆꯦꯜꯂꯛꯀꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯨꯔꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯔꯤꯟ ꯃꯁꯥꯗ ꯎꯠꯂꯦ. ꯚꯨꯠꯁꯤꯡꯗꯨꯁꯨ ꯀꯤꯔꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝꯕ ꯉꯛꯁꯤꯡꯗ ꯅꯣꯝꯂꯛꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯧꯕ ꯑꯃꯗꯤ ꯇꯝꯐꯥ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯑꯁ, ꯀꯩꯅꯣ ꯈꯪꯗꯦ. ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯁꯨꯝ ꯐꯥꯎꯔꯒ ꯂꯩꯔꯤ. ꯊꯧꯕ ꯇꯝꯐꯥꯗ ꯌꯦꯡꯗꯨꯅ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯒ ꯐꯝꯃꯤꯟꯅꯕꯁꯦ ꯍꯩꯅꯗꯕ꯭ꯔꯣ ꯅꯪ? ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤ. ꯑꯍꯤꯡꯗ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯎꯔꯤ. ꯑꯗꯨꯗꯒꯤ ꯇꯧꯈ꯭ꯔꯤꯅꯤ. ꯑꯦ, ꯅꯪꯗꯤ ꯑꯍꯤꯡꯗꯨꯗ ꯅꯊꯟꯗ ꯀꯩꯗꯧꯕ ꯃꯄꯥꯟꯗ ꯊꯣꯛꯎꯔꯤꯕ? ꯇꯝꯐꯥ ꯊꯧꯕꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. ꯊꯧꯕꯁꯨ ꯈꯟꯖꯥꯟꯅꯔꯗꯨꯅ ꯍꯪꯂꯛꯏ. ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯇꯧꯗꯦ. ꯉꯔꯥꯡ ꯈꯛꯇꯅꯤ. ꯏꯁꯥꯁꯦ ꯌꯥꯝ ꯀꯤ. ꯊꯧꯕ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯩꯕ ꯏꯃꯨꯡꯒꯗꯤ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ ꯀꯥꯏꯗꯩꯅꯣ. ꯌꯥꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ. ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯑꯩ. ꯀꯩꯅꯣ ꯍꯪꯉꯨ. ꯉꯔꯥꯡ ꯅꯨꯔꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯀꯩꯅꯣ? ꯃꯥꯅ ꯅꯪꯉꯣꯟꯗꯒ ꯌꯥꯝ ꯅꯛꯅꯕꯗꯧꯅ ꯇꯧꯔꯤꯗꯣ. ꯊꯧꯕ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ, ꯑꯁ ꯈꯪꯗꯦꯗ. ꯃꯁꯛꯇꯨ ꯈꯔ ꯐꯖꯔꯦ ꯀꯥꯏꯅ ꯄꯪꯌꯥ ꯌꯥꯔꯛꯇꯧ ꯃꯥꯟꯕꯖꯥꯠꯅꯤ. ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩ. ꯑꯇꯣꯞꯄ ꯑꯃꯇ ꯃꯊꯧ ꯇꯥꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯤꯅꯤꯅ ꯐꯖꯕꯤꯁꯤꯅ ꯑꯗꯨꯝ ꯃꯨꯟꯈꯤꯕ ꯇꯥꯕꯅꯤ. ꯑꯁ ꯇꯝꯐꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ. ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥꯝꯇ ꯂꯩꯇꯦ. ꯃꯥ ꯐꯖꯩꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯃꯤꯠꯁꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ. ꯑꯩꯒꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯪ ꯂꯩ. ꯏꯃꯤꯠꯁꯦ ꯆꯣꯛꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯝ ꯌꯦꯡꯅꯤꯡꯉꯤ ꯅꯪꯗꯤ. ꯇꯝꯐꯥ ꯅꯣꯛꯇꯨꯅ ꯊꯧꯕꯕꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯂꯛꯅꯔꯛꯏ. ꯏꯁ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯍꯥꯏꯖꯤꯟꯕꯤꯔꯅꯨ ꯈꯤꯠ. ꯑꯁꯦꯡꯕꯅꯤ. ꯑꯩ ꯊꯥꯖꯗꯕ꯭ꯔꯥ? ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯑꯩ ꯅꯨꯔꯩꯒꯤ ꯃꯑꯣꯡꯁꯦ ꯀꯌꯥ ꯍꯩꯅꯗꯦ. ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ. ꯅꯪ ꯃꯥꯒ ꯀꯌꯥ ꯑꯣꯟꯁꯤꯟꯅꯒꯅꯣ. ꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯅ ꯀꯧꯅꯗꯦ. ꯑꯩꯗꯤ ꯉꯔꯥꯡ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯉꯣꯟꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯆꯤꯡꯕꯨ ꯆꯤꯡꯅꯔꯦ.
ꯃꯥꯁꯦ ꯂꯥꯏꯒ ꯁꯥꯟꯅꯕ ꯍꯩꯔꯝꯒꯗꯕ ꯃꯥꯟꯖꯤꯜꯂꯛꯏ꯫ ꯑꯁ ꯑꯗꯨ ꯐꯥꯎꯗꯤ ꯇꯧꯔꯝꯂꯣꯏꯗ, ꯑꯗꯨꯃꯥꯏꯅꯁꯨ ꯐꯠꯇꯅ ꯈꯟꯒꯅꯨ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯗ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯔꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯣꯛꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯅꯨꯔꯩꯅ ꯎꯔꯦ꯫ ꯅꯨꯔꯩ ꯃꯈꯨꯠ ꯈꯨꯗꯨꯝꯗ ꯇꯥꯁꯤꯟꯗꯨꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯂꯒ ꯁꯣꯜꯂꯤ ꯑꯁꯨꯝꯅ꯫ ꯑꯩꯅ ꯃꯤꯇꯥꯈ꯭ꯔꯕ ꯃꯥꯕꯨꯗꯤ ꯐꯪꯗꯅ ꯊꯣꯛꯂꯔꯣꯏ꯫ ꯇꯝꯐꯥ, ꯅꯪꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯕꯅꯤꯅ ꯅꯄꯨꯟꯁꯤꯗꯣ ꯑꯉꯥꯎꯕꯤ ꯑꯣꯜꯍꯟꯒꯦ ꯈꯪꯉꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ಚಾಮಿನ್ನꯔꯤ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯊꯔꯣꯅ ꯇꯝꯐꯥ, ꯏꯃꯥꯒ ꯇꯨꯝꯁꯤꯀꯣ ꯉꯁꯤꯁꯨ, ꯅꯪ ꯅꯊꯟꯇ ꯇꯨꯝꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯉꯔꯥꯡꯒꯤꯗꯨꯗꯤ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯃꯪꯕꯒꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯇꯨꯝꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯃꯥꯒ ꯇꯨꯝꯁꯤ꯫ ꯃꯥꯂꯪꯕ ꯆꯥꯛꯇꯨ ꯍꯨꯛꯅ ꯍꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯦꯟꯖꯤꯟꯕꯤꯁꯦ ꯇꯧꯔꯛꯑꯗꯧꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯀꯣꯏꯕ ꯍꯩꯔꯕꯤꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯨꯃꯤꯟꯅꯁꯤ, ꯃꯤ ꯃꯪ ꯐꯠꯇꯕ ꯃꯪꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯀꯣꯏꯖꯁꯅꯨ, ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯗꯤ ꯇꯨꯝꯅꯤ꯫ ꯇꯝꯐꯥ ꯍꯨꯛꯂꯝꯕ ꯆꯥꯛꯇꯨ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯐꯨꯟ ꯐꯨꯜꯂꯤ꯫ ꯐꯨꯜꯂꯛꯈꯤꯅꯤ, ꯌꯥꯝ ꯐꯨꯜꯂꯛꯈꯤꯅꯤ꯫ ꯑꯩ ꯍꯧꯒꯠꯂꯒꯦ, ꯅꯨꯡꯉꯥꯏꯅ ꯆꯥꯍꯧꯔꯣ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯃꯤꯠ ꯅꯥꯒꯗꯕꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯏꯆꯟ, ꯇꯥꯆꯧ ꯍꯧꯒꯠꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯆꯥꯛꯇꯨ ꯍꯨꯛꯅ ꯍꯨꯛꯅ ꯂꯩꯍꯧꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯦ꯫ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ, ꯇꯨꯝꯊꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯋꯥꯡꯃꯗ ꯌꯣꯄꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯇꯝꯐꯥ ꯃꯊꯟꯇ ꯈꯟꯖꯩ, ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯊꯕꯛ ꯁꯨꯔꯤꯁꯤꯅ? ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯛꯏꯁꯤꯅ ꯍꯟꯗꯛꯁꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ ꯃꯈꯣꯜꯗꯨ꯫ ꯇꯝꯐꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯤꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯅꯨꯔꯩ ꯃꯥꯁꯨ ꯊꯧꯕꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯆꯥꯅꯅ ꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯦ, ꯇꯥ ꯊꯧꯕ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯊꯧꯕ ꯁꯨꯒꯠꯇꯨꯅ ꯍꯥꯏꯖꯩ ꯃꯊꯟꯇ꯫ ꯑꯁ, ꯗꯥꯎꯒ ꯌꯥꯕ ꯑꯋꯣꯏꯕ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯗꯕꯒ ꯇꯜꯂꯦ ꯑꯁꯦꯡꯕ꯫ ꯅꯨꯔꯩ ꯊꯧꯕꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯛꯏ꯫ ꯇꯥꯗ꯭ꯔꯣ ꯇꯥ ꯊꯧꯕ, ꯑꯩꯅ ꯀꯧꯔꯤꯁꯦ? ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕ? ꯊꯧꯕ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯁꯨꯝ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯆꯠꯂꯨꯒꯦꯅ ꯊꯣꯔꯛꯄꯅꯤ꯫ ꯅꯨꯔꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥ ꯊꯧꯕ, ꯑꯩꯗꯣ ꯋꯥ ꯑꯃ ꯍꯥꯏꯗꯧꯕ ꯂꯩꯀꯣ ꯇꯥ ꯊꯧꯕꯗ꯫ ꯊꯧꯕ ꯈꯨꯝꯗꯦ, ꯅꯨꯔꯩꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯂꯩ꯫ ꯄꯥꯔꯤꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯨꯔꯩ, ꯅꯁꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯒ ꯅꯨꯄꯥꯗ ꯅꯣꯟꯖꯔꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯌꯥꯔꯣꯏꯗꯕ ꯃꯤꯗ ꯈꯜꯂꯒ ꯇꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯄꯥꯈꯪꯅꯤ ꯑꯩꯈꯣꯏꯁꯨ꯫ ꯀꯩ ꯋꯥꯅꯣ ꯏꯇꯥꯎꯗ ꯍꯥꯏꯗꯣꯏꯗꯣ? ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯌꯨꯗꯅ ꯍꯥ, ꯀꯩ ꯀꯥꯏꯒꯦ? ꯅꯨꯔꯩ ꯏꯁꯧ ꯇꯧꯔꯛꯏ꯫ ꯆꯠꯂꯣ ꯑꯝꯇ, ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯇꯥ ꯄꯥꯔꯤ꯫ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯇꯥ ꯄꯥꯔꯤꯕꯨ ꯅꯠꯇꯤꯌꯦ, ꯃꯁꯛ ꯐꯖꯕ ꯇꯥ ꯊꯧꯕꯅꯤ꯫ ꯇꯥ ꯄꯥꯔꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯝꯃꯗꯒꯦ? ꯐꯖꯈ꯭ꯔꯕꯤ ꯑꯩꯅ꯫ ꯑꯣꯏꯔꯣꯏ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤꯗ ꯏꯕꯦꯝꯃ, ꯅꯣꯏ ꯇꯥ ꯊꯧꯕꯗꯤ ꯅꯨꯄꯤ ꯂꯩꯕꯅꯤ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯝꯐꯥꯗꯣ ꯗꯣꯡ ꯗꯣꯡ ꯇꯧꯔꯗꯕꯅꯤ ꯏꯕꯦꯝꯃ꯫ ꯊꯧꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ, ꯅꯪ ꯁꯨꯝ ꯉꯥꯡꯈꯤꯗꯣꯏꯔꯣ? ꯂꯩꯍꯧꯔꯒꯦꯔꯥ? ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯑꯁ, ꯅꯪꯁꯤꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯅ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯅꯨꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦꯍꯦ꯫ ꯅꯨꯔꯩ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯌꯨꯝꯂꯣꯝꯗ ꯁꯥꯎꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯗ꯫ ꯀꯩꯗꯧꯔꯒꯦ ꯅꯨꯔꯩ ꯅꯪꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯤ? ꯅꯨꯔꯩ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯃꯥꯗ ꯍꯥꯏꯊꯔꯛꯏ꯫ ꯏꯃꯥꯅ ꯈꯪꯉꯣꯏ, ꯍꯪꯉꯛꯀꯅꯨ, ꯇꯨꯃꯤꯟꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯒ ꯂꯩꯌꯨ꯫ ꯆꯒꯠ ꯆꯒꯠ ꯁꯨꯝ ꯍꯪꯉꯤꯕ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩ ꯇꯨꯝꯃꯨꯔꯗꯕꯅꯤ, ꯑꯩꯒꯤ ꯆꯥꯛꯀ ꯍꯥꯞꯄ ꯌꯥꯔꯣꯏ, ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ꯫ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯅꯨꯔꯩ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯃꯈꯣꯜ ꯍꯧꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ꯫
Imana kethokni yoklurinja. Apokpa mapadu matang leiramdabani. Imana waribase waram leidabani. Si yongnasu aigi ijase mangam. Mapa mana warak piramgani ko. Thoinu asi khanduna hegik launa kaptuna phamni. Somdana Nurei mamagi wa adu ningsingluba tawde. Magi oiba wakhal amada tauduna leiri. Nurei ingondagi mane kari hendana. Aina pama nupa kai sumunba sari. Adubudi khangidana. Aina kari tawba ngambagi haibado. Aingonda singaraklabadi kaisu afaba oiroi haibase khangdaba sai. Asi khanduna Nurei phataba wakhal mayam ama sagatuna leiri. Numidangi matamni. Tampha chakhumda chak thongli. Maning thong adu kanagumba miyoi amana thilakpagum tarai. Adumna tawbududa masado tu khyawlauna chongkiba khanghaude. Mama bo kauduna mama oiraba jala haiduna yeng. Ima thong thilaise ima natro tharona khumlai. Mane iman hangto uni thongse. Karigino thongse ngahakta hangjisibo lunchilaga tale. Tamphaso mama oirambadu sor sangna hontokduna thongdo hangtorei. Tharo makuta phadigom khudab ama pairaga changai. Imasi ngasaina ngalingaidesu hekchal haudri. Nga thongbududa thaknanabani. Se phajana malaga isingda tingsinduna tham. Nang tachawdi phamungda chakloiba ngairamkhini. Ise nathanda chakhumjida kidabro. Nang tachaw sangangidi haide. As ima aibo angang macha daw. Yare ima ngahak potharuru. Ai chakloiraga kauraagi. Hoi kirasu ima bu kauro ko. Ngakta tingthu kiki. Tharosu phamungda ngahak potharugi haiduna changkhre tamphasu kaisu khanjinba tawda chaktu makhatana adum thongli. Chak adu loiraduna khuzam haidoke haidana. Thong adu hangtoklaga maning thong adu da thoglai. Asumna haidoklaba matungda changlage haiduna mai leisilakpaga saijindonda mama macha ama kappagi khonjal tarai. Tampha masa pumbadu tu khyawlauna chonglai. Prap usinadana changi hotnabani adubu angang adu hena sum kapsilai. Tampha kanano yengi khanduna khonjel adugi maikairomda lai. Ure amamba aduda musukmuba angang ama tasinduna mamai mami nonthaduna kaplaga leiribadu. Tampha hangoina angang dugi masa nonglaga kanano haiduna yengdugi tawbada angang adu phatlawna nongkhalakduna tamphada jagadabagi phibamda yenglai. Mamai mami tusu nina pumchot chotli. Machin manaton mapam marang khangdana palami. Phibam adu ubada tampha ima haina kana lauramnaga wanthaduna takhre. Makhol adu tabada imungdagi mabunga mamaga su chinthorei. Bema kaidore kainu tawrisidi. Malangbana Ijan se wakhal tarabo tachaw thore tabro ima angangse imungdamda pusinsila. Asi haiduna malangba machanupibu thangduna imungda pusilage. Aduga mamagi phamungda thamduna makokda ising thaduna wakhal tahannaba hotnari. Malangba amaiba mahana kaurujo. Nachanupi se wakhal taraktradi kamai tawni. Malangba su wakhal waba sakphamda hairei. Kauruge ma. Ado ichalse wakhal hana tarakpa ngaikise. Tharo pakhat manmana kablai. Karino aigi ijasida handak marak tawraklibasibo. Ima yamna pakhati malangba. Ima pakhati. Malangba mamabu themjindaba honarei. Kaishu tawriba ima. Ado mai kapadi angang hawgalaaga amu hena kapkrani. Toose. Kaino khanarase. Ichan he hawgalakpaga. Aishu khalibani. Nahadagi tawrise karino haidana. Asumna mama macha anidu wari saduna leiringai tampha wakhal lakladuna tapna hairei. Aina leirise khadaidano. Bema ima leiye ima sida lei. Nang tachawsu sida leiye yumdani leiribasi. Tampha mabung amadi mamada yengduna hairei. Ima ai thanda leihangano. Ai yam kiye ima. Asi haiduna tamphado hiki kablai. Tharosu ngasai makai mabukning nusiduna leibaga masu kapthorei. Mataw aduda malangbana hairei. Kaino namana cha onjinaraga kapminara leirisibo. Kari kamaina tawbuno haibado amta tanakise. Tharo kappa toktuna machanupida hanglai. Tampha ichagi mita kari phataba uribano. Imada singnatam. Se kari uge. Tampha magi mamita ukiba takiba khudingmak amata chithadana mamaga mabungada tami. Malangba
ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯤꯕꯨ ꯀꯔꯤꯁꯨ ꯑꯐꯠꯇꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯌꯨꯝꯐꯝꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗꯦ꯫ ꯊꯥꯏꯅꯕꯨꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯃꯈꯥ ꯊꯪꯕꯒꯤ ꯅꯟꯗꯣꯝꯆꯥ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏꯗꯣ ꯊꯥꯏꯅꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯂꯪꯕ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯈꯣꯏ ꯍꯥꯏꯕꯗꯤ ꯅꯨꯔꯩꯒꯤ ꯃꯄꯥꯗꯨꯔꯣ ꯏꯃꯥ? ꯑꯧ, ꯃꯥꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦ ꯏꯃꯥꯗꯤ꯫ ꯇꯝꯐꯥ, ꯅꯨꯔꯩ ꯄꯜꯂꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯤꯡꯖꯨ ꯆꯥꯐꯝ ꯄꯣꯠꯐꯝꯗꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯗꯨ ꯇꯝꯐꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯝꯐꯥꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯏ꯫ ꯄꯥꯔꯤ ꯅꯣꯛꯂꯒ ꯊꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯇꯤ ꯊꯣꯔꯛꯏꯍꯦ꯫ ꯊꯧꯕ ꯇꯝꯐꯥꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯏ꯫ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤꯅ꯫ ꯑꯦ, ꯇꯥ ꯄꯥꯔꯤ, ꯅꯪꯁꯨ ꯂꯩꯔꯝꯃꯦ? ꯂꯩꯔꯝꯃꯤꯕ꯫ ꯏꯆꯜꯁꯤꯡꯕꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯇꯥ ꯄꯥꯔꯤ꯫ ꯇꯥ ꯄꯥꯔꯤ ꯍꯣꯏꯁꯨ ꯆꯥꯗꯣꯏꯔꯣ? ꯄꯥꯔꯤ ꯊꯧꯕꯗ ꯌꯦꯡꯂꯒ ꯆꯥꯅꯤꯡꯉꯤ ꯈꯪꯗꯦ, ꯆꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯀꯅꯥꯅꯣꯝ ꯊꯣꯔꯛꯀꯅꯤꯅ ꯉꯁꯥꯏꯗꯩꯅꯤ ꯐꯝꯃꯤꯁꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯊꯧꯕ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯐꯝꯃꯨ, ꯅꯣꯏꯒꯤꯁꯨ ꯁꯤꯡꯖꯨ ꯍꯥꯏꯈꯤꯒꯦ꯫ ꯏꯟꯗꯣꯟ, ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯈꯤꯇ ꯁꯦꯝꯕꯤꯈꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ꯫ ꯑꯌꯤꯡꯕꯤ ꯇꯝꯐꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ, ꯅꯣꯏ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯕ꯫ ꯂꯩꯍꯜꯂꯣ ꯂꯩꯍꯜꯂꯣ, ꯆꯥꯊꯔꯒꯦ꯫ ꯅꯪꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯔꯩꯗꯣ ꯐꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯊꯧꯕꯕꯨ ꯀꯧꯔꯛꯏ꯫ ꯇꯥ ꯊꯧꯕ, ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦ, ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯂꯛꯑꯣ꯫ ꯋꯥꯗꯣ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯊꯧꯕꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯊꯧꯕ ꯑꯇꯩꯗ ꯍꯥꯟꯅ ꯌꯦꯡꯗꯦ, ꯇꯝꯐꯥꯗ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯇꯝꯐꯥ ꯁꯥꯎꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ꯫ ꯀꯩꯅꯣ ꯅꯨꯔꯩ, ꯁꯤꯗ ꯁꯨꯝ ꯍꯥꯏꯌꯨ꯫ ꯏꯕꯥꯅꯤ ꯁꯥꯟꯅꯒꯗꯕ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯦ? ꯂꯩꯕꯩꯅꯦ ꯀꯧꯔꯤꯁꯦ, ꯊꯣꯔꯛꯑꯣ, ꯑꯩ ꯑꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯊꯧꯕ ꯇꯝꯐꯥꯗ ꯌꯦꯡꯂꯛꯏ꯫ ꯇꯝꯐꯥ ꯃꯥꯁꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯑꯣ, ꯆꯠꯂꯣ, ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯀꯩꯅꯣ ꯍꯪꯉꯨꯔꯣ꯫ ꯊꯧꯕ ꯃꯥꯁꯨ ꯇꯝꯐꯥꯅ ꯑꯌꯥꯕ ꯄꯤꯔꯕꯗ ꯊꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯨꯔꯩꯗ꯫ ꯊꯧꯕꯅ, ꯅꯨꯔꯩ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯋꯥꯅꯣ? ꯅꯨꯔꯩ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯁꯦ ꯐꯖꯕ꯭ꯔꯕ? ꯊꯧꯕ ꯍꯩꯅꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩ ꯈꯟꯊꯔꯨꯗꯅ ꯏꯀꯥꯏ ꯍꯪꯒꯣꯏ ꯍꯥꯡꯅ ꯊꯧꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯪꯂꯨꯏ꯫ ꯁꯦꯕ, ꯍꯥꯏꯔꯛꯑꯣꯕ, ꯑꯩꯁꯦ ꯐꯖꯕ꯭ꯔꯕ? ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ꯫ ꯊꯧꯕ ꯅꯨꯔꯩꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯅꯨꯔꯩꯒꯤ ꯃꯃꯥꯏꯗ ꯊꯥꯈꯤ꯫ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯑꯌꯤꯡꯕꯤꯅ, ꯇꯝꯐꯥ, ꯑꯝꯇ ꯆꯠꯂꯣ, ꯈꯥꯝꯕꯗꯨ ꯆꯠꯂꯣ꯫ ꯇꯥ ꯊꯧꯕꯁꯦ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯗꯥꯏꯅꯦ? ꯃꯤꯒꯤ ꯃꯆꯥꯁꯦ ꯂꯣꯏꯕ ꯇꯥꯔꯦ, ꯆꯠꯂꯣꯕ꯫ ꯄꯥꯔꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯐꯝꯃꯣ ꯐꯝꯃꯣ ꯅꯣꯏ ꯑꯗꯨꯝ, ꯑꯩ ꯈꯥꯝꯃꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣ ꯇꯧꯕ ꯅꯪ ꯇꯧꯏꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯄꯥꯔꯤ, ꯑꯩꯕꯨ ꯈꯥꯝꯒꯅꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯤꯅꯤꯅ ꯁꯨꯝ ꯊꯥꯕꯤꯕꯁꯤꯗ ꯃꯥ ꯌꯥꯗ꯭ꯔꯦ꯫ ꯑꯣꯏ, ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯨꯛꯂꯤꯕ ꯄꯣꯡꯂꯤꯕꯗꯣ ꯊꯧꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯔꯦꯝꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯝꯐꯥꯒꯤ ꯃꯐꯝꯗ ꯀꯅꯥꯝꯇ ꯆꯟꯅꯗꯦ꯫ ꯏꯃꯤꯠꯁꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ, ꯈꯪꯉꯕ? ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯃꯥꯏꯅ ꯑꯆꯣꯞ ꯑꯔꯤꯡ ꯈꯪꯗꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯊꯤꯔꯛꯑꯣꯏ꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯤꯡꯕꯤꯅ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯊꯤꯅꯩꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯁꯦ, ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯅ꯫ ꯅꯪꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯅꯥꯟꯗꯨꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯃꯅꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯎꯠꯇꯨꯅ ꯇꯝꯐꯥꯗ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤꯗ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ ꯅꯨꯔꯩ, ꯅꯪ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ, ꯃꯗꯣ ꯏꯃꯥꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪꯅ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯤꯕꯗꯣ ꯏꯃꯥ ꯈꯪ꯫ ꯑꯩꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯋꯥꯔꯛꯍꯟꯒꯅꯤ. ꯑꯩꯅꯁꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦꯅ. ꯅꯨꯔꯩ ꯆꯥꯛꯇ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯟꯗꯨꯅ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ. ꯉꯁꯥꯏ ꯃꯈꯩ ꯑꯣꯝꯆꯥꯛꯅꯗꯨꯅ ꯑꯣꯝꯈꯠꯂꯒ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯨꯔꯩ. ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ. ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯐꯃꯨꯡꯗꯒꯤ ꯊꯣꯏꯅꯨꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ. ꯅꯨꯔꯩ ꯃꯅꯤꯡꯒꯤ ꯋꯥꯄꯟꯗ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗꯅ ꯇꯝꯐꯥ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯂꯤꯕꯅꯤ. ꯊꯔꯣꯗꯤ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩ. ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯊꯧꯕꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨ ꯇꯥꯔꯛꯏ ꯇꯝꯐꯥ. ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯊꯣꯔꯛꯑꯣ. ꯇꯝꯐꯥ ꯃꯃꯥ ꯇꯥꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯀꯥꯏꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯊꯣꯔꯛꯏ. ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯇꯝꯐꯥ ꯃꯃꯤꯠꯀꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯗꯨꯅ ꯀꯟꯅ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯀꯩꯅꯣ ꯑꯗꯨꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤꯗꯣ? ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯁꯤ. ꯇꯥꯆꯧꯒ ꯏꯃꯥꯒ ꯇꯥꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯦꯟꯊꯣꯔꯛꯏ. ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯍꯥꯏꯅꯤꯕꯣ. ꯑꯗꯨꯒ ꯄ꯭ꯔꯞ ꯆꯠꯂꯣ ꯊꯦꯡꯉꯤ. ꯊꯧꯕꯁꯨ ꯅꯣꯛꯂꯒ ꯅꯪꯅ ꯈꯛ ꯆꯤꯡꯂꯒ ꯆꯦꯟꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯅꯪ ꯆꯤꯡꯉꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯇꯝꯐꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯈꯣꯡ ꯑꯗꯣꯝꯗ. ꯇꯝꯐꯥꯅ ꯀꯩꯅꯣ ꯀꯤꯌꯦ. ꯁꯣꯝꯗꯗꯤ ꯀꯤꯕ ꯃꯃꯥꯡꯂꯣꯝꯗ ꯆꯠꯁꯦ. ꯇꯥꯊꯧꯕ ꯑꯩ ꯀꯤ ꯍꯥꯏꯕ. ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯌꯥꯎꯏꯁꯤꯗꯤ. ꯑꯩ ꯂꯩꯅ ꯂꯩꯅ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯏ. ꯉꯥꯏꯍꯥꯛ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇ ꯊꯥꯗꯣꯛꯇꯨꯅ ꯂꯦꯞꯂꯦ. ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯣꯟꯊꯗꯨꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩ. ꯀꯩꯗꯧꯔꯒꯦ ꯋꯥꯕ꯭ꯔꯥ? ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯏꯕꯣ? ꯃꯤꯅꯒ ꯎꯈ꯭ꯔꯗꯤ ꯐꯖꯔꯣꯏ. ꯍꯥꯏꯔꯣꯕ ꯑꯩ ꯆꯪꯉꯒꯦ. ꯊꯧꯕ ꯇꯝꯐꯥꯒꯤ ꯋꯥꯗꯨ තාꯅ තාꯅ ꯈꯨꯝꯗꯦ. ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯧꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯂꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪ ꯇꯥꯗ꯭ꯔꯕ ꯃꯤ ꯑꯩꯅ ꯍꯥꯏꯁꯦ? ꯑꯁꯨꯝꯅ ꯂꯦꯡꯂꯨꯕꯗ ꯊꯧꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯆꯣꯠ ꯆꯣꯠ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯏ. ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯝꯐꯥ ꯊꯧꯕꯕꯨ ꯑꯣꯟꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯇꯥꯊꯧꯕ ꯀꯩꯗꯧꯔꯒꯦ? ꯇꯥꯊꯧꯕ ꯁꯦ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣ. ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯗꯤ ꯊꯧꯕ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯅ ꯇꯝꯐꯥꯕꯨ ꯀꯧꯔꯛꯏ. ꯇꯝꯐꯥ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯇꯝꯐꯥ ꯀꯤꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯧꯕꯗꯨ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯂꯛꯄꯅꯤ. ꯂꯩꯔꯝꯗꯕꯗꯨꯗ ꯀꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯉꯁꯥꯏꯗꯒꯤ ꯃꯅꯤꯡ ꯃꯌꯥ ꯆꯦꯟꯊꯣꯛꯇꯨꯅ ꯃꯕꯨꯡꯒ ꯃꯃꯥ ꯏꯕꯦꯝꯃꯒꯅ ꯃꯥꯕꯨ ꯀꯟꯅ ꯊꯤꯔꯤꯕꯅꯤ. ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯋꯥꯄꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯅꯤꯗꯣ. ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕ ꯑꯗꯨꯗꯗꯤ ꯕꯨꯠ ꯃꯌꯥꯝ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯂꯣꯏꯅꯃꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯇꯝꯐꯥ ꯇꯝꯐꯥ ꯏꯆꯥꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯥꯛꯑꯦ ꯂꯩꯔꯝꯃꯨ. ꯇꯝꯐꯥ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ. ꯁꯣꯝꯗꯅ ꯅꯨꯔꯩ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯀꯥꯎꯈꯥꯏꯕ ꯍꯧꯔꯛꯏ. ꯍꯩ ꯅꯨꯔꯩ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ, ꯂꯩꯁꯥꯕꯤ ꯅꯪꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯨ. ꯅꯪ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯈꯪꯉꯨ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯥꯟꯊꯣꯛꯁꯤ ꯃꯁꯝ ꯑꯁꯦ ꯃꯔꯨ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯇꯩꯁꯤ. ꯁꯤꯒꯨꯝꯕꯁꯦ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯗ ꯁꯣꯏꯗꯅ ꯂꯝꯗꯝꯅꯔꯛꯀꯅꯤ. ꯃꯁꯛ ꯃꯇꯧ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯝꯂꯕ? ꯅꯨꯔꯩ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯃꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ. ꯃꯃꯥꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯅ ꯂꯦꯞꯂꯤꯕꯗꯣ. ꯊꯣꯏꯅꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕ ꯄꯥꯞꯅꯤ ꯄꯥꯞ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯅꯨꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ. ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯇꯧꯕꯤꯔꯣ, ꯑꯩ ꯊꯤꯡꯖꯔꯔꯣꯏ. ꯅꯨꯄꯤ ꯈꯔꯅ ꯅꯨꯔꯩꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯀꯛꯀꯦ ꯇꯧꯔꯤ. ꯈꯔ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ. ꯅꯨꯔꯩ ꯃꯌꯥꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯂꯩꯀꯥꯏ ꯃꯌꯥꯝ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯊꯣꯏꯅꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ. ꯅꯨꯔꯩꯅ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯤ,
ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯅꯆꯥ ꯑꯩꯕꯨꯝꯇ ꯀꯟꯕꯤꯌꯨ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯔꯕꯗ ꯀꯔꯝꯕ ꯑꯄꯣꯛꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯇꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯃꯃꯥ ꯑꯩꯍꯥꯛꯅ ꯋꯥꯔꯛꯆꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯍꯥꯏꯖꯔꯕꯗ ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯔꯗꯨꯅ ꯉꯥꯛꯄꯤꯔꯤ ꯊꯣꯏꯅꯨ ꯅꯪꯒꯤ ꯃꯥ ꯌꯦꯡꯂꯒ ꯉꯥꯛꯄꯤꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯌꯥꯝꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯑꯃꯗꯤ ꯇꯝꯐꯥ ꯑꯅꯤꯗꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯅꯗꯤ ꯁꯤꯃꯛ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯗꯨꯅꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯅꯪꯅ ꯐꯗꯣꯛꯅ ꯈꯟꯃꯟꯕꯒꯤꯅꯤ ꯃꯁꯛꯇꯨꯒ ꯀꯤꯕꯨ ꯀꯤꯖꯩ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯔꯩꯁꯨ ꯂꯥꯛꯇꯨꯅ ꯏꯀꯥꯏꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥ ꯊꯧꯕꯥ ꯇꯝꯐꯥ ꯅꯕꯥꯅꯤ ꯑꯩꯕꯨ ꯁꯥꯎꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯏ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯍꯩꯅꯕꯤꯁꯦ ꯑꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛꯂꯨꯕ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯛꯄꯤꯌꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯁꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯝꯐꯥꯅ ꯅꯨꯡꯉꯥꯏꯇꯅ ꯅꯨꯔꯩꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯔꯩ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯇꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯇꯥ ꯊꯧꯕꯥ ꯆꯠꯁꯤꯜꯂꯛꯑꯣ ꯊꯧꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯃꯤꯟꯅꯔꯦ ꯅꯨꯔꯩꯗꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯆꯠꯂꯒ ꯊꯧꯕꯅ ꯋꯥ ꯍꯥꯏꯔꯛꯏ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯕ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯗꯕꯅꯤ ꯊꯨꯃꯟꯗ꯭ꯔꯥ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯕꯦꯕꯥꯔ ꯀꯥꯏꯕ ꯇꯧꯅꯤꯡꯗꯦ ꯑꯩ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯅꯣꯏ ꯇꯥꯆꯧ ꯁꯨꯝ ꯉꯥꯏꯔ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯛ ꯌꯥꯝ ꯂꯤꯔꯕ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗꯣ ꯊꯤꯔꯣꯏꯗꯕꯅꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯏꯊꯟꯇꯅꯤ ꯑꯩꯒꯤ ꯈꯟꯗꯕ ꯇꯧꯖꯅꯨ ꯇꯝꯐꯥꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯦꯜꯂꯁꯦ ꯊꯧꯕꯅ ꯅꯝꯗꯅ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯜꯂꯛꯎꯔꯕꯗꯤ ꯃꯃꯩꯊꯪꯗ ꯑꯐꯕ ꯑꯣꯏꯗꯦ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯅꯨꯡꯁꯤꯕ ꯐꯥꯕ ꯑꯐꯕ ꯅꯠꯇꯦ